sorok hairi ne na piktru piksana hairabani na gari ani suna thainabam leitre gari achawba mala din ha kham da yadre athu akai sapada yam pharak tai sorok hairi ne na kitang pakthoga haibira di phagadaba do pakthokrabani na sidi athu akai chatpada su yam nungaitre gari achawba maga macha maga thainabada su aduki matik chille yam nungaitre adu sigi pakthoktri jibu pakthola kidra pakthola oidra di khangdre aduga pura khoi kitang matai da sapsalaga changchalaga khamgada budusu khampham leitre aduna gari mayai mayai da sorok mayai mayai da khoi gari khamjallabani na kaigumam tawbuda thu akai chapada gari khamaga leiram ta di ani thaina bada duki matik nungaitre si chawkhalakpagi khudam ni yam nungairani edi hai adubu sidi gari khamam ju leite maya ajina kitang changchalaga gari khamgada budusu aduki matik natei chadre lambi se hujik haire iba RCC haire ise yam madubudi phare bo pak tabanina gari ani thainaba ahum thainaba aduga gari ama khamham leitabana maram oiraga lambi gi sathok chasin da di atho kai amta nangdre atho kai nangdre yam nungaite gari achawba amaga macha amaga thainabagi problem aduki matik leire adagi khoi leirak mapa sisu gari achawba thawdabada nungaite aduna si khitang pangna hairagadi khitang pangna haibiragadi phagadamne se sungai haidrabani na somdadi phajana pharak tare ado kaigumba posai amtang leiningasu gari nghaktang khamningasu akhoigi khambam ju leitre yam nungaite masi chawkhalakpai khudam masi gi chawkhatpa jimadi nungaitre ko nungaitre huji karama ani adegi khambangna na thaubasu yadre akhoigi kaino thainabasu yadre ba thainabada kitang aduga bagal tawgesu yadre thu akai bagal tawbamju leitre yam nungaite masi lambi khusemji chawkhalakpa oiraga su masi lambi khusemji madi nungaitre yadre